Hello mayam, ngasisu film ama puduna laksare. Ngasigi film asigi mamingna Detective Ujwalla. Film asi hatak May 23 da release tawkiba crime thriller mystery category gi Malayalam film amani. Film asigi director Indranil Gopal Krishnan Rahul. Writer su director oriva Indranil Gopal Krishnan Rahul na oiri. Film asina fangkiba rating singdi IMDb rating da tengi manung da 6.2 gi ratings fangi. Time of India da 5 ki mung da 2.5. Letterboxd da 5 ki mung da 2.8. Audience score da na 4.1 ni. Film asida saktam langliba singi. Maming singdi Ujwalla ki saktam da Dan Srinivasan. Asokan ki saktam da Kalababan Nabas. Esai Sasin ki saktam da Roni David. Narayan Kuti ki saktam da Kotayam Nazir. Amadi Sneha Lata ki saktam da Claire C. Zorni. Ngasi wari khullamada serial killer amana paktak nana miyosing hatharakpada thidokpagi wari ni wari si suspense oina pudori aduna loiba fau yengbidrabadi gyan taroi loiba fau yengbiu haijari fare me amadudi ai hojik film asigi wari liba haujarage aina wari si lija kiba matamda soiki lan kiba yawrabusu miyamna ngakpiu amadi channel asi bunung sibiduna like subscribe su tosanbiramu Detective Ujwalla film na horokpada asokan ko bunufa amdagi urami uri bunufa si masala le bunufa amani hauji mai masanupi yum pamagi matam yorolabna masanupi bu yengba narayan ko bunufa amaga mai nupi ga makoi yum masida laktuna leibani makoina yengba lagliba asokan hari bunufa si masanupi gi ming Sneha Latani aduga Sneha Lata yengba lagliba narayan gi masanupa adu gi mamingna Ujwalla ni hariba Ujwalla na sidi hauji yorokpanati mai mamaga mapaga hana yengba laglibani makoi khulama tadagi ngaktani Ujwalla na hari bunufa adu narayan gi amata yawba masanupa ni single piece ni aduna hojing narayan asokan da wari tortuna asokan aigi amata yawjaba isanopa Ujwalla hojing mafung fare aduga songi sanupi asisu luhomagi matamudu yorole maram aduna aigi sanupa ga luhongaduri bunupi aigi imonupi oigadori badu songi sanupi si oibiu haina haijaba lakbani matangsta asokan gi manakta leptuna leriba mai masanupi Sneha Lata mai maithong asi yengmada harauna leiburami magi mong asi hanadagi Ujwalla haribun padu pamagi mongni maramdi narayana magi masanupa Ujwalla gi photo yenghalmada Sneha Lata yam harautuna luhongna ba harak libasiti yare hana makok nomni bani adubu masanupi isna pamlabasu mai baba asokana di pamlamde pamdabadagi asokan narayana wa haraktuna yengu narayan aige sanupina banki exam kyama piba laikre exam kyarak pi khiba tarabasu clear tawbudi amta ngamdri adum fail chatuna lere hauji mahag asi makeup tawbuna tana atay atopa thabaksing amata haiba nate yumgi thabaksu karigumi mata haitabani aduna aina hauji pamliba iyanupa oigadori badu paisa yamna paiba masagi tolop sajaba iyanupa adu pami aina haribji songi sanupa adu dadi karimta yautre songi sanupa di thabak amata su tawte khulasidagi mapan phabo tholam kiroi masi tabda narayan ngaiko asokan nang madugi damaktadi karimta wagano aigi imaga babagana aigi mingda lanthumya mama thanamli basidi lanthumya masi aigi sanupa Ujwalla gi ngakta oidorabani asuk yam khraba lanthumya masi leraga kari maram gi thabak tawuduri bano songi sanupina khoida lakpa matamda maharani ama gum legaduri bani asokan amukasu yetuna narayan somna lana sakre aina haribsi paisa lanthumgi matangda nate aina khalmada aikhoi gi khulasida Ujwalla dagi hena phaba nupa kyamasu leriba mali matam loina manage tobangamba nupa kyamasu leri aduga songi sanupa Ujwalla di numidang he yorpaga mamagi manakta sangduna tumi haiba pautai maduna haibadi mahag adu mapung phadri haibani aduna somsu hayo adugu manupa aduna aigi sanupibu matau kramni yingsingadori bano aigi sanupi sisu yamna pangba thabak karimta haiba nate masi tabda Ujwalla gi mama wa hairakuna asokan yamba madugi damaktadi karimta wabigano aigi sanupa Ujwalla aikhona luna tawbagi aigi nakta leibagi wani yum palaba matamdadi gyan tajaraksani mahag adu aikhoi gi amata yawjaba isanupa oibana aikhona luna tawbadagi aikhoi gi nakta dum leibani masi nama oirabasu aigi sanupa Ujwalla detective amasu oiribani somsu khangbirangani khali yumda mahak time pass tawduna leiba nate haibasi yumda leiduna khulasida solve tawba ngamdaba cases mayam ama mana solve tawribani magi ko aikhoi gum nate magi madugi thabak adu tawduna police ki mating sumana kiyama pangba leikrabani mamana Ujwalla thagatpagi wa mayam asi tabada asokan hoi ai siloina khangi isal songi sanupa karisu asoba detective ama nate haibadu mana thiba ngamba haibabu khulasi ki mangkiba yenganu khaktani mana thiba ngamni basi atai ahenba case amata mana paiba ngamba nate aduga police ki mateng pangi haribadusu haibirakanu madu mayam adudi sublatagi police ki mingda masu thakpagi wani matau kramna mahak police ki mateng pangbagi ayabadu phangkribno haiba ikhoisu khangma ngamde madu oina makhoi gi SI sasin aduni mahag adu kibda number 1 ni makhoi akiba masen punduna yamna mathawna leiba ma sanari sinasi hongladuna mathangi sinda SI sasin hariba police adu ulami mahag asi station asigi SI mani hojing mafam asida makhoi policing wari sanrakpadagi aikhoina kariguma ma khangle madudi hayeng haiba numida sida media kangu khara interview lawnabagi damak sasingi manakta lakadori interview adugi damak station asida leriba policing yamna busy oinaribani asuna thabak kana chinnaringai marak asida sachin magi police constable amada wa haiduna nakhoi masigi interview sigi matangda Ujwalla dadi haidokano
मान हे खंखिबा ताराबदी क्रेडिट पुमा माना लोइना लौख्रगनी असि मतुंग सिनसी उज्वालन हारिबु नुपादु उलमी उज्वालन हौजिक कनागुमगी युमदा लाक्तुना करिगुमबा मांखिबगी इन्वेस्टिगेट तौरिबनी तसेंगमदी माना मफम असिदा लाक्तुना थिजलिबगी मरम युम असिदगी सना चेन अमा मांखिबना इमुंग मनुंगी मियोइना माबु थिजनबा कोरखिबनी पुलिसना करिसु थिजनबा ngamloi खंगबदगी उज्वालन हारिबु नुपा असि ओइना करोलिबनी असुम तौदुना हौजिक उज्वालन युम असिगी मफम खुदिंग संगदुना यंगथोमी फना कुइना मागी कोक थाददुना यंगथोलबा मतुंग युम असिगी मपुदा वा हाइदुना नखोइगी सना चेन अदु मांखिबा नते युम असिदगी कनागुमना हुरानगिबसु नते युम असिदा हौजिकसु अदुमक लेरी मसी हाइदन उज्वालन मियाव म पमखतुना युम असिगी कोनर अमदा चंखिरमी अमदी सनागी चेन अदु पाइखतुना यंगबियु मियाव असिना सोइबदगी चेन असी जगा असिदगी चेनथोरक्तुना पुथोरकिबनी मियावना चेलमले हारिबा वासि ताबदा युमगी मियोइसिंग ngangnaraduna somna matau karamna miyaw sina chelamle haibadi karamna khangba ngamlibano उज्वालन aina yum asida kana thijilinge floor sida miyaw gi khungul taba uki khungul khakta natana miyaw sigi matusu taramki adugi matungdi aina khungul asigi follow torokbana mafam corner si fawo yorokibani asigi matung उज्वालन case asi solve toramlaba matung khul asigi library imda lami tasingmudi mana hojik lagliba library asi kanamta changbidraba mathau tawdraba library imani मरमदन उज्वालना लाइब्रेरी असि मागी थबकी ऑफिस गुमना सिजनरीबनी माना संगलेइबा लाइब्रेरी असि ममिंगना द शर्लॉक लाइब्रेरी नि मथंगी सिंदना नुमित असि नुमिदा डिनर की मतमदा उज्वालन की ममा उज्वालन द वा हाइदुना इसनुपा नंग असि हौजिक यामना चावरबनी पाखंग फारबनी अदुना नंग असि लुहुंग थोपिरगे हाइना नंगी बाबागा इगा खलमलिबनी अदुबु उज्वालन दि हौजिक लुहुंगबा पामदबदिगी माई ममाना हारिबा वासि यारमदे इमा आई हौजिक लुहुंगबा मतम नत्रि लुहुंगबा ngamkhiroi केसेस केयामा सोप तौखिगदब वाली मतमसु यामना लेरी कैनो लुहुंगदब मतम अदु योरोलबा कान वादु खनसी तसेंगमदि आई हौजिक फोकस असि केसेस सिंगदनी मा नुपीद नते माई ममा फरे फरे अदु एबा ताराबदि नंग थबक अमा तौरो मपाना थोक्तुना अमुक्ता लाइट असि ऑफ तौरुसो मसी हरकपददि अखोइना करिगुमा खंगले मदुदि उज्वालन अममदि यामना किजबा मियोय मनि हाइबसी अदुना महक नुमिदांग हेक ताबा मतमदा मपाना सुंथोक थोअमदे हौजिक माई ममाना हाइबसिसु उज्वालन थोकपा ngamlamde असुमना नुमित असिमदि हौखिबना मथंग नुमित जोमुन कोबो रिपोर्टर अमा मागी कैमरागा लोइनना एसआई सासिनगी ऑफिस दा लामी मखोइसि सासिनगी इंटरव्यू लोबा लागिबनी मसिगी इंटरव्यू सिगी दमक सासिनदि हाना फजना तयारी तौदुना लेख्रबनी अदुना हौजिक सासिनगी इंटरव्यू लोबा होरमी सासिन कैमरा ममांगसदा लेदुना अखोइन हौजिक लैरिबा खुलसिगी मियोय यामना फबा मियोय ngaktani मरम अदुना खुलसिदा हौजिक फावबा क्राइम अमता तौखिबा लेते जीरो क्राइम रेट लेरी खुलसिदा लेबा मियोयसिंग अमन अमबु याम फजना खंगनै पिस्ता लेमिनदुना ताथोक तासिन तौमिनदुना हिंगमिनरी सासिन मखा तारक्तुना नुमित खरनिगी मतुंग खुलसिगी 50 एनिवर्सरी की मतम अदुसु योरकदौरे मदुगी दमक हौजिक खुलसिदा लेबा मियोयसिंग हरावबा नुंगाइबा पांगथोनबगी दमक याम कना तयारी तौनरी सासिन असिना हारिबा वासिदि मखोइ खुलसि याम इंगचिकबा पिस्ता लेबा खुलमनि हाइबनि ngasi फावबा क्राइम अमता थोकिबसु लेत्रि अदुगा खुलसिगी ओइना 50 एनिवर्सरी सु योरकदौरे मदुगी दमक खुंजासिंग सेलिब्रेशन पांगथोनबगी दमक तयारी तौदुना लेनरी हाइबनि असुमना इंटरव्यू असिदा खुलसिगी अफबा वा क्यामा हाइदुना लोइसनखिरमी असि मतुंग नुमित असिगी नुमिदा असोकन हाइबा अखोइना हाना उख्रब नुफादु लाटेन अमा पाइदुना कदाइदनुमा चनबा थोलकपदा इखंग खंगौदुना मार्क्समैन अमा माई ममांगदा लाक्तुना चटखिदनबा थिंगलमी अमदि वा करीमता हाइरमदना नुंगथंग अमन असोकनगी मकोकता हन हन थोमदुना याम तमथिन हातोपिरमी मार्क्समैन असी कनानो हाइबा उत्पनत्रि असि मतुंग मथंगी नुमितकी अयुक्ता ngarang numidang marksman aduna asokan tamthina hatolam kibadu khunja singna thingnarami khullasida hojik toromliba crime asina ahanba oidoribani masigi damak khunja sing ahanba incident murder asigi damak police bu koromi pawsi tabada sachinabadi magi teamsu asiba dead body taramkiba sport mafam aduna laktuna yengsilami adubu sachin asiba dead body asi urabakan masigi makha taba thabak kari togadabno haiba gyan taramde haibadi case asi matau karamna makha tahangani investigate karamna togani asiba sisu makhoi mamangda lebana atopa station da call tawduna karimta su kanaroidoribani मरमदी अतोपा स्टेशन की पुलिसिंग अदुसु लाकपदा मतम यामना संगदोरिबनी मखोइना अतोपा स्टेशन दा कॉल तौदुना मतेंगी दमा हाइरुबा ताराबदी मखोइगिसु मिंगचा थीगदोरिबनी तसेंगमदी सचिन पुलिस अमा ओइजरबसु मदर असि अमु फावो थिंगनरक्त्रिबा पुलिस अमनी अदुना मदर केस अमदा करी करी तौइ हाइबदु मा ज्ञान ताबा नते ngasi फावो खुलसदा क्राइम सु अमदा तरोक्तबनिना पुलिस अमगी ओइबा मथौ दांगसु फजना तरोक्पु नत्रे अदुना सचिन मुन्ना खलबा मतुंग मागी कांस्टेबल नुपा अमदा उज्वालन अदु याम थुना कौरुनबा तौरो मा खक्तना केस असिदा अखोइगी मतिंग पांगबा ngamgani मसिदगी मतम न्याके मतुंग उज्वालन सु क्राइम सीन मफम असिदा योरक्तुना असिबा डेड बॉडी असि उरबकान यामना ngami मसी उबदा उज्वालन साचिन वा हाइरक्तुना सोम इहान हाना पब्लिक सिंग क्राइम सीन मफम असिदगी लामना मुता हंतोहलो वासी हरमदुना उज्वालन कोनरमदा चंगसिनदुना ओथरमी तसिंगमदी उज्वालन मपान थोंगदा केस इन्वेस्टिगेट तौदुना यामना मथौना लेबा मालाबसु मनुंगददी महाग असि यामना कीबा मियोयबनी अदुगा यामना लुरिबा मना माना ngasi फावो डिटेक्टिव अमा ओरिबसिसु ngasi फावो मियोय अमतगी मदर केस की मतंगददी थिजनखिबा लेत्रि माना थिजलिबदुदी सनालुपा सासन हुरान खिबदा थिजनखिबा खक्तनी मरमदुना मागी ओइनादी मसी अहानबा मदर केस अमा ओरिबनी अदुना हौजी उज्वालन एसआई सचिन दा वा हाइदुना सचिन बाय आगी कोसी हौजी यामना ngaure सचिनना
Ujwalla nang yamna khanjalaba male nasado amta control tawjo karisu tawroi aigi oina su masi ahanba mother case ama oiribani upai letraba Ujwalla wakan pangkhanda khanjanduna kidana ba haiduna headphone ama haptuna isei tarami magi masigi mong sisu purat ayabini masidagi Ujwalla asiba dead body isigi manakta amuk sangduna investigate tawba horami sum thijilakpada asiba dead body asidagi khara laptakna thakhraba biri maning amadi chapal ama taramlibasi thengnarami pot ani asi ubada Ujwalla SI sasin da wa haiduna sasin masida taramliba biri midi chapal asi sijanaba aikhogi khul asida miyo ema khaktana sijanabani miyo adudi atei kanasnati kurdarni mahakna mother asigi asingma mi hatpani tasengmadi hauji makhona lariba khul asi yamna pikpa khul amani maramaduna khul asida lariba miyo singi matangda Ujwalla na yam kupna khanglibani miyo adu kari thabak tawi kari seli chari haiba loina khangmangamlibani asigi matungdi mathangi sinda kurdan haribu nupa adu da ulami nupa si hauji yubi pambi imda kakatuna yubi hektuna leramlibani asuna nupa asna yubi hektuna yubi pambi sida tongduna leiringai esai sasin changlaktuna kurdan haribu nupa si mother adugi ekwisne haiduna arrest tawbirami aduda kurdan hanna sar aina kanagumba matagi mother tokiba leiti sona masi angabu nupa sina haiba wada thajaduna aibu faba laglibo ere aina kanagumba matagi mother tokiba sunai leiti masigi matangda aidi karigumba matasu khangma leiti aidi yubi hektuna leramlibasini jagasita hoji Ujwalla su leibana man sport mafamda fangkiba thakraba biri maning amadi chapal adu ulami masi utana Ujwalla ai nangi matangda fajana khangi kurdan nang chenba sunga yararoi nana beng ama lut tawnabagi matangda plan tawkiba leiki adubu nangi madugi plan adu asokan uncle na khangkibadagi nangi plan adu mana kahenkibani maduda nangi plan adu uncle adu na kahenkibadagi revenge lawnaba tawbada asokal uncle adu nangna hatkiba natra asokal uncle adu nangna hatkibagi motive ama sulere nang chenba sunga yararoi tasengmadi hauji uriba kurdan harib nupa asigi mong matau si yengmadi yamna samjaba nupa amadi malami asokan hatkiba nupa adu nupas nadi malamde adubu Ujwalla na nupas nani haina confirm tawkibadagi sarchin kurdan asibu faduna station da pukhirami nupa si fadaba tarabadi public sing pakhana doribani maramaduna wa makha taramdana kurdan fakhirami hauji Ujwalla na yam thuna mother case ama solve toba ngambasida khulasida leriba khunja sing Ujwalla bu yam thagat pirami magi masigi mother case solve tawkibagi pau tamna atopa khulsingdasu yonakibana loina tanakirami masidagidi sinasi hongladuna numit khrani matung Korean kobun fa amadamu uba fanglami nufa si Korea dagi khulasida halakoda ngaibani tasengmudi aikhoina uriba Korean haribu nufa si Ujwalla gi mamanaba mani aduna Korean amadi Ujwalla thengnaraba kan wari sum torokpada Ujwalla na case solve tawkibagi matangda magi friend asida amata chithadana loina tamlami Ujwalla tabrai taw aina khulasida thokpa asau soba cases mayam ama aina solve tawba leikrabani hojikti ai maming lereba detective ama oiba ngamle asumna Ujwalla masana masabu thagatjabagi wa kya ama magi friend asida tamlami asigi matungdi mathangi sinda aikhoina uribasi khulasigi ahal nupa amana Ujwalla bu magi yumda koromi maramdi ahal asigi haming mangkhibadagi ahal asina mafam khuding thibadasu phangdabadagi Ujwalla bu kauribani aduna hoji Ujwalla ahal asigi mangkhre hariba haming adu mafam khudingda thibirami matam masimaktada TV da paw musu lami paw sida haribasidi ikui kuitringai police team amana khuldagi mother case ki matangda fajanuna thamkiba kurdan hojik jail dagi nathokre maramaduna khulasida lebidiba mayam isa na khara section biyo maramdi mehat paduna matam ama hektada somde attack torokpusu yari masigi paw si tabada khulasida leriba khunja sing yana pakhanarami kanana bu pakhanaroi mehat pama jail dagi nathokre haibasidadi aduna numit asidagi khunja sing akiba maga loina ni hingba tarami asigi matungdi sasin hana haikiba khulasigi festival ama lei haikiba matamdu yoroglabna khunja sing festival asi mapung phana ba honabada yamkana thabak jinarami adu festival asi tawringai nupa miyo ema toilet tonobagi damak festival mafam asidagi site khara tholakpada aikhoina hana ukraba marksman adu mamangda leptuna lerami masidagi di hana gumna wa karim ta haina ba nagdringai nupa sibu yam tamthina hatopirami asigi matungdi matam ngehak leirabakan nupa dugi asi baksang khunja singna thengnabadagi police te inform tawkirami SI sasin su thenglaba ing asida Ujwalla bu misi du yengsinaba amuka crime scene mafamda langnaba koromi adubu yamna farak taribadi Ujwalla numidang haibasi mapanda sungtok thokpanate amamada yamna kiba misak amani masi oiduna su magi masigi akibasi mayamna khangkhigani haiduna masana masabu control tawjaduna isai taduna crime scene mafam adu yorami hojik Ujwalla crime scene mafam asida yorolabakan toromliba mother asi yam phajana yengsilami matang policing wari tonarakuna hantak toromliba thabak asisu atai kanamtana nate jail dagi nanthokuna chenkiba kurdan haibnu paduna toromba soidan oirangani haina wari tonarami asuna policing kurdan haibnu paduna chingnabagi wari tawduna leiringai ikhang khangaudana Ujwalla nate sar hantaki thabak asidi kurdan haibnu paduna tawbunate maramdi mihat paduna hantak halamliba miyo asidi matam lawduna enjoy tawduna halamani aduga miyo asigi kokta kariguma khulaimna thomlambagi yamluna hoduna suleiri masina takpadi hantaki killer sidi asama killer manati haibani
serial killer amani haibani killer du khul asigi miyoi ama oiramasu yari asuna mafam asida police amadi Ujwallan misi asigi matang da wari tawduna leiringai matam asi maktada side amada khul asigi miyoi nupa khara mother asigi matang da makoi su wari toromi hauji aikoi gi khul asida tholiba misi asigi matang da sasin sarna karisu tawba ngamloi maram aduna aikoi khul asigi safety gi damak senior officer amada request tawdaba yaroi atopa afaba officer amana mother tawri misi gi matang da thijan hangadabani maram di hai singe hariba Ujwallan su masigi matang da karisu tawba ngamloi masu apik ba case sing khakta solve tawba ngamagi wani serial killer gi matang sidi magi level gi natre aduna aikoi masigi risk asi lobo ngamloi asumna hing asi madi khunja sing sarangna duna dum hokirami mathangi nimita sasin gi senior officer sasin bu magi manakta kawduna wa khar hairami sasin hauji lamasida tholiba mother cases sing nakuna thijan masu ngamdre aduna masigi matang da thijanaba yam thun special officer ama lakadore maramaduna nang officer adu ga punna thabak phajana tominagadabani magi mating pangbiu masi haikibadagi mathangi nimita sambu kawba investigation officer ama khulesida entry toromi officer asi lakpada khulesida leriba parjasing officer asi bu yam phajana welcome tobirami hoji khunja mayam gi wakalda khannari basi officer asi laklabanina khulesida amu makha tana misi mina tholaroi makhoina wanarama mayam adu loina faragani haina khanarami matang sida nauna lakliba officer sambu khunja mayam asida wa hiraktuna mayam aina khulesida ahan boina mother tawri haibagi paw tabada yamna ngaki haibadi asuk fajaraba khulesida matau karamna crime tawribunu haibasini sambu wari amaga mu pusilaktuna 1957 gi matamda America gi village amadasu khullasida hojik tholiba case asiga samanana case ama thokiba lei matamadura khulladagi khunja singsu mathanda thokpa matamda killer aduna yamthina hatkibani adumna miyoi mari hatharakpadagi khulgi miyoi singna killer adugi maming bugi men hana thonkibani aduba mayam aina masigi wari isi pusalei haiduna mayam pakhatpigano hojikti ai laklabanina khullasi aina fajana yengsiladabani miatpa killer duchu yamthuna faaduna mayam gi mamangda putholadabani adugi matungni mayam hanagumna santi da pothaduna leiba yaragani aroibada sambu wa amagasu haiduna aisu hana masigi khullasida kyarag lama laikre aduba aigi posting mafam asida kuina leikide maramdi aigi mafam asida case amta fangidabanani aduba hojikti khullasida laktuna case ki investigation tobagi chance ma fangle khullasida leijaba fangmagi tanjam su fangmusi yamna nungai asumna mayamda wai kharasi tharamduna sachin sambu gari thoduna tholami aduda sambu sasinda wa haiduna nakhoi khullasida thokriba murder ani adu numidangi matam khaktara thokibani maram aduna khullasida kariguma khangan khro madudi khullasida leiriba myoising numidang wairam gi pung 3 makhai taba matamda yumdagi mapan thona halakano aduga dukan atai atopa singsu hairiba matam asigi mamangda loina loisan hanaba khangan khro sinamadan Ujwallan masu khullasida tholiba murder case asigi matangda sambu kauba investigation officer ma lagle haibasi masu khanglami aduna masigi matangda khanjanmada Ujwallan khara nungai jaramde haibadi khullasida ngasi fawa tholiba cases mana solve tawduna lakiba ngaktani aduga ngasina mabu karisu khanbidana atopa investigation officer ama kaure haina nungai jaramde asigi matungdi Ujwallan mai yumda halakpa kanda kariguma ma khanglami madudi hojik nawna laliba officer sambu makoi yumgi hek manakta leiba yum amada leigdore haibasi officer aduna leigdori ba yum adusu makoi yum amani mai babana officer sambu bu renta leinaba khangan khiba oirami aduna mathangi sinda Ujwallan sambuna leigdori ba yum adugi sopiba sambugi manakta laami yauraba kan Ujwallan yum asigi manungi kasing sambuda yengana mai matangda wa kya ama haiba horami hojik fawada khullasigi cases aina solve tawkiba ngaktani khullasigi khunja singsu aibu yamna thajabani adubu hantaga si ai khara chinbadagi sombu oina kaukraba male matangsa sambu wa marak thatuna soma pana thopiba yaragadra ai fresh amta oithoke somgi wari edu ai nongma matang sabamda fajana tarage asigi matungdi mathang nimita policing sambuga punduna khullasigi mafam khudingda poster amamam thelami poster asida iriba wai sing asidi ngasi haiba numit asidagi numidang wairamgi pung 3 makhai taba matamda laikai gi miwe matama pana tholokpa yaroi dukana te etopa thabak singsu hariba matama sigi mamangda loina loisangadabani aduga marak asida laikai gi miwe singna singnaba miwe ga leirabadi police ta inform toroknaba haina su irami asumna poster sing yen thokpa loreba matung sambu hana thokraba crime spot sing aduda amamamta oina laktuna magi oiba mongda mu investigate toba horami mana asumna investigate toribasi lamna leptuna leiriba Ujwallan asu yingduna leiribani mana asida sasin su leirami aduda Ujwallan sasin da wa hairaktuna nakhoi gi sarna thijalibasi karibu fangadoribano mother di hapta ani gi mamangda tokibani hoji mana thiribasi karibta ju phangba ngamloi tasengmadi Ujwallan maonda case asi sinaraktabagi sambuna thijalibasi da sidaribani mana case asi paining libani mathangi sindana sambu crime spot mafam ani da thijalubadudagi khara makhaidi khanglami haibadi khullasida hanna murder thokiba asokan haibanu padu hatkibada police na kurdan haibanu pa ma arrest tobiki adabu jail gi security fajana cheksil hodabadagi kurdan haibanu padu mu senthokre masidagi di sambu mother case asigi matang da summa tana thijalakpada ataya topa case masa kya amasu investigate torami ahal nupi magi haming mangkiba khunja singi pochai ataya topa mangkiba kya amasu mana loina thijanduna solve su tobirami mana laikai sta lariba case
loina paisalabani na Ujwalla nadi case amda lamkhide asing matung di sinasi marks usan miyo edu mulami matam asi numidangi matamni adubu killer numidangi matam oijarabasu man hatpa yaba miyo emta thingdaramde maramdi police na notice ama thokiba pung 3 makhai taba matamda tholaktanaba haikiba dunani aduna killer mana hanaba kanaguba mata phangdabadagi ahing asimadi amata hatpa ngamlamde numit asimadi asumna hokirami mathangi numita sambu magi team members sing kausenduna hojik fawbada aina khulasigi cases myam ama thijale killer adugi matangdasu aina khara makhaidi khangle haibadi killer aduna halamliba magi mong aduna haibadi killer adu normal oiba miyo ema nati haibani maga adu psycho killer ma oirangdaba mali masida sambuna haribu wasimu sasina Ujwalla gi manakta laktuna pauk tamlami Sasin, akhoi sar samuna thigatpagi matungina mehatpa killer adu koksakpa psycho killer mani hairi matangsta yamna nganglibadi police na killer adu psycho mani haiba khangdringai Ujwalla na hana khangduna lerami masi ubada Sasin Ujwalla bu thagatuna wa Ujwalla nangna di masi matangda akhoi sardagi hana khangma ngamlaba male aina khamada akhoi sardagi nangna hana case asi solve tawba ngamgadaba male sinnamadana sombo Ujwalla gi baba Narayan gi manakta laktuna wahang kaya ma hanglami som khulasida murder tokiba matamadu som karai de leibibage leidagana kari thabak tawdun leibiki masigi paukhum Narayan na hana pidringai Ujwalla hana salaktuna sambuda direct oina som matau karamna aigi babada case adugi matangda chingnaribano wasi tabada sombo Ujwalla bu saita koktoktuna karino Ujwalla nang kari torbage adu yamna overreact toribudubo aidi sumnatagi inquiry tormani masida yamna ka hena khanjengano aduga hal nupi magi maki ba hameng adusu nakhoi yumgi manag asidagi phangle maramaduna aina khanmadadi somna hanba case ama semduna case adu mung nang nasana thijanjaduna solve tawba ngamnaba tawba mali maramdi nangi mingchat fajanaba asum tawduna magi wangang asida Ujwalla dasu chingnabagi wa kyam hairami sambuna yamna chingnaribachi Ujwalla na mana solve tawkiba case sing adu mana case adu hana ohenduna solve tawkiba malibani asigi matungdi numit asigi numidang killer miyo edu yumdagi bapam tholokpa miyo sangduna lakpana miyo ema tholokpadagi hana gubna muka yam tamthina hato pirami hantaki killer gi mihad asidi hana ga manaramde yam tamthina halaba matung khulasida leiba ujao si mathakta yankatuna thanami numidang asi madi khunjasing amata tholoktabana masi notice tawba ngamnaramde nongalaba kandadi khunjasing unarakpadagi mayam ama asiba body si manakta yomsinarami matangsta Ujwalla su pautarabana crime scene mafam asida yoksalami Ujwalla hataki misi si ubadadi masu yamna kirami mafam asida police forensic kangu singsu loina leiribani aduda forensic expert asiba dead body asi khara yengsilba matung sambuda sar siramliba dead body asi mafam asida hatkiba nate atopa mafam amada killer aduna halaba matung jaga asida puraktuna yansinduna thanamani mana masida yansilamlebagi maram leke miyamda uhanaba amuka hena kinaba toramba oramgadaba mali forensic miyoy wa amaga su haraktuna sar miyoy aduna halamliba killer aduna tongliba khungabadu sport shoes ama oramgadaba mali aduga miyoy amabu asuk wangbo u mathak asida yankhalamliba sina haibadi killer adu soidana wang sawa fit oiba miyoy ama oramgani haibani forensic expert asina hariba wasing asi manakta lariba Ujwalla nasu loina taribani aduna masi tarubadigi Ujwalla magi kok thadaduna killer adu kana oirama yai haina khalakpada case asibu thijaliba sambuda chingnarami maramdi sambu hariba police officer asisu anama matamda adum sport shoes tonglibani hojisu tongli masamaksu fit oiduna wang sawa misak amasu oiri aduga sambuna haikibada ma khulasida mamangda kyara khana lamba laikre haikibaduna sambu madi khulasiga kariguma connection ama leinabadagi mana khulasigi miyoy halibani haina Ujwalla na chingnarami hoji Ujwalla masi mayam asi sum khalamba chingnaramadagi mana khalibasina chumle haina khanjaduna lariba mayam asida mayam amukta ngaibiko aina hairibasi amukta tabiko aikhoi khulasida chathariba misi mina khulasigi bugi menadu atai kanasunati case asibu thijaliba sambu sarni aina masi hairibagi maram mana haikiba wa mayam aduga amadi hoji forensic expert na haikiba wa aduga maga yamna mes ori aduda sombu karino Ujwalla nanadi ayonda yam thuna chingnaraba oire masi su oiramba yai keno killer aduna mi hatpa matamda globe season adana atopa phi oina season ramasu yai aduga khungukki matangda hairagana aina hojik tongliba sport shoes asi mei khudimangna dukan amata da changduna laina leibada phangmani fitness ki matangda hairagasu khulasida leiba music anamana loina fitness oiri nangi baba fawo fit oiba mioi ma oiri asumna mari haidarakpadagi sambu aroibada wa amagasu hairaktuna hojik fangiba dead body asi manakta bedsheet amagasu fangi aduba yamna signaribadi masida fangliba bedsheet nakhoi out house da su aina uba laikre adu ai thajau haibra thajaganu haibra killer adu nangi baba oramduna nangi baba gi mateng nangna panglibani haibadu masi thajaba yaba wafam amanate hekta miyo amabu chingnei haiduna hekta maral sibidi langani asum tawduna Ujwalla na samuda chingnakiba mana haikiba mayam adugi samuna yam fajana explain tobiduna Ujwalla bu mayam gi mamang asida mana haikibadu aramani haina proof torami masida sunati Ujwalla bu sambuna warning amasu pirami
warning adudi masigi matung tarakpada nana hojik thamkiba statement adugum public mayamgi mamangda thamlakano adumna thamlabadi khunja singna nawanda soidana lan ubikhragani haibadi aina hojik hariba mayam adudagi nang amadi nangi babada khunja singna chingdarakpa yari masimusu hojik khullasigi khunja sing Ujwalla hana yenglama miyeng adudagi khara hantaba miyengda yengbagum toromi mana hekta case asibu investigate toriba officer mabu chingnei haine hekta gitlaw namkibadu magi wakhal yawdaba kokni haina mayamna khanbiribani mayamna hainariba mayamgi wakhalona si khanglaba matung Ujwalla decide ama toromi madudi sambuna case asi solve toba ngamdringai mana hana tawgani haina decide toromi mana haiba wada mayamna thajabidriba si soidana proof tawgani case asi gi murumda sambu haiba officer da si yawi haiba mayamda utke haina khalami matang sa chinasi mayam hangkatuna flashback amada puduna chalami matam asi Ujwalla na angang oiringai matam gini Ujwalla na angang oiringai matam asida aikhoina kariguma ma khangle madudi Ujwalla da kariguma incident ma thokiba laikre haibasi aikhoina khanglami incident adugi maramdagi Ujwalla vision makhan makhan su uba hokhirami tasengmadi thanigi matam asida Ujwalla gi antigi masanupa am lerami mamingna dasan ni dasan anama matamda Ujwalla gadum sanamina duna leminaribani makhoini yamna nusinarami punna sak chaminaba sanamina ba punna su tuminarami adubu nongma numit amada Ujwalla gi baba narayan Ujwalla namadi dasan bu koksangi wari libirami wari adudi larik fajana tawdaba larik ta puning sangdaba angang saba ningthina sadaba mama baba na haiba indaba angang adu konchan ko ba miwe mana kinep tawduna puki adugi matungdi surung amada angang sing adu pusanduna sathoi haina wari libirami adubu wari si tarubadagi makhoi angang ani kigadra hairaga kibagi mahut Ujwalla dasan da wa haiduna dasan aikhoini kokchan haiba angang fai haiba miwe du farusi maramdim bahangna amuk hana angang sing kinep tawduna ba asum tawduna angang gi wakhal oibanina makhoi angang ani numit asigi numida kadai da no machalami matang sta aikhoina Ujwalla gi matang da kariguma su khangmangami madudi Ujwalla hariba angang mana piningai matamdagi detective ama oiba pamjarami mi mangkiba pochai keka mangkiba thijinba yamna pamjaba angang amani fare masina Ujwalla gi matangni hojik Ujwalla namadi dasan thenglaba mangal udraba mafam asida tholakpada ikhang khangudana zaminarama dasan mangkirami aduga Ujwalla su mauna kari thokibagi haiba khangdana mafam asida aduma wanthaduna takirami asigi matungdi Ujwalla taaduna leramba laikai gi misingna thengnabadagi magi yamda mu pubirami adubu dasan haiba angang adudi Ujwalla gi manakta taramdaba maramna khunjasik dasan haiba angang adu mafam khuding yam kana thirami makhoi fana kuina ahinga sida thiba tarabasu dasan phangba kobudi leramde asum tawduna dasan haiba ngang incident asidagi mafam khangdana mangkhirami ngasi fawa magi mafam da kari thoki haiba kanamtana khangnaramde thawdok asigi maramna akiba leramdaba Ujwalla su amamba haiba sida yamna kikiba oirami mana vision uki haiba dusu masidagi ukiba oirami sinasi present day da muk lagladuna aikhoina hoji ukiba mayam adu Ujwalla na muk nahuna na ningsingduna magi mangkhraba manau nupa dasan adu yam miss tawjarami matamasi maktada tv news channel da paw musu lami khulasida tholiba misi mina asibu yengsinaba police lagle haiduna mipainaba pharuraba matung amuka policing leina leina anoba mother ama muk toromle aduna hojiksu khullasigi khunjasing save oidri sinnamadana sambu amadi magi team member sing makhoida achauba singna yamna pressure pirakpadagi makhatana thijalakpada khullasigi nataba atopa khulgi myoising da fawba inquiry toba horami adubu makhoina fanakana thigatuna mapangi khunsingi myoising da hangba tarabasu clue ma fawbadi phangba ngamlamde sambu killer dugi matangda thijalingai marak asida Narayan amadi magi masanupa Ujwalla gi matangda su khunjasing da kari kari no mayam ama hanglami mana sumna Narayan gi matangda hangba Narayan da chingnabagi matangda paw santorokosina khunjasing su tamna tamna Ujwalla gi baba Narayan da chingnaba phawrami asigi matungdi nongma numit amada sambu esai sasin bu magi manakta kauduna sasin nang hojimak khunasigi khunjasing office da lanaba khangaluro maramdi ekhoi khulsigi myoisinga karigumba yamna luba wari ma tawgada balere aduga meeting asi yam thuna tawgodabani haibadi pung 3 makhai tadringi mamangda hana loisingadabani asumna order asi tawkibadagi pung amagi matung khulsigi myoising sambu gi manakta loina laami mipum khudimak loina surabada sambu khunjasing da wa haiduna mayam hojik phawbada chathareiba mihat asigi asengma killer adu soidana aikhoigi khullasida leiba myoina oiramgani aina masi haribagi maram khullasigi matangda killer aduna fajana khangmana myoising adu matam lawduna yam tamthina halamlibani sambuna masigi wasi he harakpadagidi khullasida leriba myoising mafam asida leriba Narayan da loina muni yengdarami adubu karigumba matadi haiba ngamlamde maramdi Narayan hekta tawi haibagi proof leiba natabanina asi matungdi meeting lorabakan khullasigi myoising magi yumda hanakirami aduda khullasigi myoising amatana Narayan tholakpada wari imta tobiramde mabu mayamna yam fatana ubirami khunjasing gi wakhalda hojik khalibasi karisu nate khullasigi myoi haliba mihatpadu Narayan sini haina khalibani masidagi Narayan wakhal nungaitaduna magi yumda halaktuna masanupadu wakhar hairami numit aduda nangna mathong khangdaba wasing haikibana khunja mayamna ngasidi ayonda chingnare ai mapan thokpa ngamdre aibu yam fatana ubire maramaduna nang hojik yam thuna asema killer du thidoktaba yararoi nang asi aigi sanupani aduna aina thajai case asi nang khaktana solve toba ngamgani haibadu masi tabada Ujwalla baba ai hojik su atai atopa kanamta da chingnate aina chingnari basidi sambu haiba police aduda
खक्ता चिंगनै हौजिक अई मागी मायोक्ता थांकटपा याबा एविडेंस याम कन्ना थीरिबनी उज्वाला नमदि माई बाबाना लैरिबसी बुखरी मपान अमदा फमदुना लैरिबनी असुमना मपा मचा वारी तौदुना लैरिङै बुखरी असिदगी कुर्डन हाइबा मांखिबु नुपादु फावगलामी तसेंगमदि कुर्डन हारिबु नुपासि नहान मखै खुलसिदा अदुम लैरिबनी मफम खुदिंग लोतुना मीना उखिगदरा हाइदुना वाना लैरगलिबनी मसी उबदा उज्वाला नमदि माई बाबा नारेन याम ngami matangsida kurdanna asokal laikidaba numit adugi numidangi wari lirami tasengmadi asokal angkal laikidaba numit adu aisu lambi aduda thabak ama laki aduda aina lambi da lakpa kanda aigi imit magasina asokal angkal adu mihat paduna hatuna leram kibadu aina ukibani matang dula killer adu gisaktam marks usanbana kanano haibadi khangkide madu urubadagi aisu kiman kibana sangsiludana mafam adudagi chen kibani aina adumna thuna chen kibaduna aigi chappal amadi biri jaga adu adum tahobani kona madugi posak ani adugi maramna nang naibu chingnabadagi police ta sinaduna aibu jail sasina thamjambi kibani asigi matungdi Ujwalan kurdan bu mana sambu laiba yum adu da tharami marabdi magi yumdagi karigumba evidence kara thirunabani Ujwalan gi wakhalda hoji khanjari basi khullasida chathariba misi mya masigi mihatba sambu aduna ni haina khalibani mana fataba thabak adu toramba tarabadi mana lariba mafam aduda karigumba mata orabasu phangani khanbadagi kurdan bu tharibani adubu kurdan chatuna thirubadadi karigumi mata phanglamde phangdrabada kurdan sambugi yumdagi thokraba matung sambu su magi yumda amu halakpadadi magi yumda kanaguma ma sanglamle haibasi masu khanglami aduna magi yumda sanglami bamiyo adu Ujwalla oiramgani haina Ujwalla do ina chingnabirami tasengmadi tawnaribasi Ujwalla namadi sambu makhoi ani amana amabu loina chingnaribani sambu su Ujwalla namadi mai babada chingnabana evidence kana thiribani somda Ujwalla su sambu si miatpani haina chingnabana sambugi matangda evidence sing collect tawribani asi matungdi Ujwalla namadi kurdan punduna plan ama toromi plan adudi sambu haiba police adu kilani khanbana direct masaga korana farasi haina khalami maramaduna numit asigi numida makhoi ani yumdagi mapan tholami amadi makhoi ni tokhai chanaduna side amaduna kurdan sambu haibadugi yumda check to chatkirami sambu leibra haina yengma chalibani maramdi sambu dun asengma mihatpa oiramlabadi mai yumda leiramloi doribani somdan Ujwalan mapanasida lumduna mathanta leiringai ikhang khangauduna marks usanda killer adu magi mamangda tholami masi ubada Ujwalan di pakhatpada loirami killer asisu hojik hanagum mana hatkibadugumna Ujwalan asibu halage tawringai matang asida kurdan chelei basi ubadagi killer mioi yam thuna mafam asidagi chen kirami kurdan haibanupa Ujwalan gi manakta yortuna Ujwalan sambu adu mihatpa manate madi magi yumda lehawi mana famduna lehobadu ai mitmaksin uraga laklabani masi tabada Ujwalan yam nungai jaramde maramdi mana lanjadraba sambuda chingnaruba adudani ma masa maksu killer adu monda attack tawringai asomda sambu adu magi yumda lei haibana sambu adu killer natre haibasi mana pura thajaribani maramaduna hoji maga yegnabani haina khalamba sambuga punduna case asi solve tominarage haina khalami aduna mathangi sinda Ujwalan mana khalamadu oiramdrabanina hobadagi mung nauna investigation toba horami haibadi toromkiba murder ahum singadu karama matamda tawki karam jagada toromki aduga killer adu pattern kari orama yai haina masigi matangda mukubna thijalami asum tawdana Ujwalan murder sing adugi pattern gi matangda su munakok thadaraba matung killer adugi pattern mana khangmangam lami haibadi killer aduna halam liba matam adu matam chana perfect timing da murder ahum adu loina torom libani masi khanglabada Ujwalan masigi psychopath killer sina saukthok sariba mana tawribasi kanamtana khanglaroi tawribasi thugaiba tarabadi soidana killer adu sawbadagi asoiba thabak ama torokani haina khanjarami masidagi di Ujwalan yamna fajarba master plan ama toromi magi masigi plan asi amuk sasengi matengdagi sambu haiba police adu dasu yohon khirami tasengmadi Ujwalana tawriba plan asi police mioi khara khullasigi mafam khodingda patrolling tohangani aduga khullasigi khunja singna hanagi normal oibagumna makhoina chaningba mafam da chatkani aduna torobadi killer aduna mi hatpa tholokpada police singna fanaba tawribani masigi Ujwalan gi plan asi muk somda sambuna su pamlabana mana su yarami asi matungdi numit asigi numida police sing jaga kharada patrolling tobo horami adubu yamna nganglibadi killer mioi khunja singda attack tobogi mahut tanja yengduna lamhang amada patrolling tobo police mioi emabu yam tamthina hatok pirami masigi pawsi muk mayam su loina khangnarabana police fawba lemna thadre halamle haiba pawsi tabadadi khunja mayam yamna pakhanabada loirami pung kharagi matungdadi sambu su crime spot mafamda laktuna yengsenduna leiringai forensic expert amana sir hana toromliba murder aduga hantak toromliba murder asigadi yamna khenai maramdi hantak halamliba sidi police man amani aduna killer amadi police asigi marakta soidana khut thonaramgani aduna khut thona kibaduna hanagum yam clean da killer aduna mana haninga mongdadi hatpa ngamlamdre masida yamna nungaitribadi hojik leikhidriba policeman sachingi yam luna tinaba close friend amasu oirami maramaduna sachin sawbadagi Ujwalan gi manakta changlaktuna hairodaba wasing kya ama hairami nangi karisu kanarodaba plan amagi maramdagi agi close friend amasu leikhidre nangi plan adu karibu kanaribagi asumna hairakpasidadi Ujwalan su karisu haibam leitabana tumina atumang leirami numit asimadi asumna kamna launaba nungainadana hokhirami mathangina mitta officer
sambu da uladuna magi senior gi kolami makoi senior sambu ai nawon da hapta amagi matam piri nang leina misam singdagi hentoraktana police ama fawa halam laba namgu mafam adu kari tawna balai ribano aduna aina non da piri ba hapta asigi manungda case adu solve to bangam darba case asi atopa officer man oina paikragani housing nang khanjaro nang kari tawgadabno haibado asigi matungdi Ujwallan sambu gi manakta laktuna sorry harami sare yamna lankre aigi plan adu gi maramna ngasidi officer amasu laikidre masigi damak aibu ngakpi usar sambu nate Ujwallan masida nangi asweba kari su laite nanasu mihat padubu fana ba yam kana tawjikhiba natra thokrabadi thokrasunu kauthokro hausi ekhoi killer dubu yam thuna fadaba yadabani asigi matungdi sambu su magi senior na pressure mayam ama pirakpa case asi painaba monda numit tareni khakta ngairabana amuka yam kumna investigation toba horami somda Ujwallan su lemna leithomde aduma makha tana thijalibani aduna makoi gi oiba mongda yam kana thijalingai maragasida killer adudi thingbinaba kanamta leitrabagum myoy ama mugmana halami asuna police leina sum mari sirakpasidadi khunja sing police ta thajaba ama fawa thamlamde mari sirakpasidadi police su kari togodabno haiba gyan taramde aduda hantakki crime spot mafam asida forensic expert aduna sambuda muwa hiraktuna sir hantak toromliba murder asidi mamangi murder adudagi hena perfect oidre aina khanmadadi hauji killer myoy adu mimta hatba pamdraba male aduna aigi wakhaldadi sar ngasi thengnariba misi asina killer adugi aroiba oiramgadaba male makha tana mi halakadaba mande mathangi sindana mihatpa killer myoy adu aikhoida ulami hauji killer myoy forensic expert amana haikiba wa killer adu mi hatpa pamdraba male hantak halamli basina aroiba oigadaba male haikiba wa adu magi mako asida chuduna maduda khallaga lerami maram aduna hauji killer myoy numit asigi numida amuka hana khul asigi mapana tholakpa myoy sing tholakpar haina thirami hantak kesidadi mana mi hatpa pamli basigi maram forensic expert aduna haikiba killer adugi aroiba oigadaba male haikiba wadu aranbu wafamni hojisu killer adu makatana miyosing halakigani haina proof pinabagi damak mi hanaba thiraglibani asumna hojik marksman mi hanaba thirakpada jaga amada topa marksman amasu leiba man urami masi ubada sengma killer ani suba marksman asigi maningda tanabadadi ani suba marksman upay ma tawduna mathwai hingnaba yamkana chenkirami adubu khara chelaba matung ani suba marksman jaga amada chenchinduna chapleptuna lekhirami leblaba matung ani suba marksman magi makokta ubliba marks asi lawthorakpadadi miyoy asi atai kana soiramde ngarang asengma killer na halamle hariba miyoy adu oiduna lerami masi ubada sengma killer asi su yamna ngami matang asta ikhoina khangle tawriba mayam asi Ujwallan gi plan ngaktani haibasi tasengmadi Ujwallan na sambu sachin namadi khullasigi khunja singi matingdagi plan ama tawki plan adudi makoina oidaba fake murder ama thogangani asigi matungdi makoina sajanaba asiba miyoy killer aduna soidana yengba lakani haibasi makoi khangi killer adu laklaba kan killer adugi ego sogonabagi damak wari mayam ama sajanakibani forensic expert ama na haikiba hantak toromliba murder asidi perfect murder ama natre aduga killer adu mi hatpa pamdraba male makha tana halakadaba mandre haikibadu makoi mayamna killer du fanaba plan tawduna hayan kiba oirami plan adu masu mathau tawduna hauji asema killer makoi gi langda thurabani asi matungdi asema killer police miyoy amadi khunja singna punsenduna round koisalami masidagi di langtak naduna lerakba killer si kanabu oiribano khangning kiba mayam adu hauji Ujwallan na marks asi lawthoktuna yengudadi atai kana soramde reporter jamun haibnu padu oiduna lerami tv news ta pawdum paba haubuda sasin gi interview lawkiba reporter nu paduni asigi matungdi jamun hariba nu pasi police na arrest tawduna station na purami amadi kari maramgi mana sumna tawkibano haina wahang pahang tawbudadi jamun magi haukiba wari sing amulirami masidagidi jamun hariba nu pasigi haukiba back story gi wari khangnabagi damak flashback amada puduna chalami haukiba matamasta jamuna polakpada mai mama mabu polamlaga tabang pana si thadokirami maram masina masigi matangda mai babana jamun mu yam phattabani hana khanbirami haibadi jamun hek pokpaga mai mama du mana sathokre angang asi afaba angang ma oiroi hana khanjarami aduna matam chupada mai babana jamun asi bu sunu nungsibiramde apokpa macha ma oijarabasu lamlan ba angang amagum treat tobirami jamuna pilingai mai babana jamun bu mapanda sungthok tholamde room amada thonglon sinduna adum thabirami masi mai babagi fatraba wakhalamani mana hek poksaba macha nupabu magi nupi lekhidabada blame tobiduna mayam gam ta pulhandana room amada phajanduna thamlibasi asumna jamun room manungdagi hentok handana thamlebasi phana kuisalami matam kra hokraba matung nongmadi jamun gi punsida kanaguma nupa amalami nupa miyoy asina jamun bu ahan bu wumi kupta jamun da wari toromi masidagi di tamna nupa miyoy asina jamun gi babaga phajana wari sanaduna haijabadagi jamun mapana tholapagi ayaba phangladuna larik fawba tamalami tasengmadi hojik jamun gi mateng pangliba nupa asi oja amani oja ama oibana jamun gi awaba simana khangbibadagi wana phajanduna thanamadagi thadok halibani adubu makhoini anama matamda loinarakpana oja nupa asi jamun gi oja amadagi hentoraktana mai baba ama gum khanjarami oja nupa asina su jamun bu oja amana satra da loina badudagi hentoraktana yam caring lobirami mapan sungtok thokpa phangludraba room amadagi hentokpa ngamludraba jamun magi punsida oja asi lakpadagi punsigi maha odu phangladuna oja asidagi tamba yaba mahi loina tamlami larik iba paba miyoy ama oibada kari togani haibgi matangdasu yam phajana tamlami asumna matamdi fathaduna thamba yadabana matam kyama hujan kirami sahi kyama hokraba matung nongma numit amada oja jamunda wa haiduna
Zamun ai hapta animu khulasidagi mapana thabak amagi tholugani aina lakti fawa nang masigi larik sing asi paduna leramu kana dabada mapana thoktuna matam mangalamganu asumna wa khara si haramduna ojanupa Zamunda larik khara piramduna thokirami Zamun su makhoi oja sakhrabakan ojana piramliba larik mayam asi sum yelakpada bugi men haibadugi nobel amasu yawo thingnarami nobel asi ubadadi Zamun yamna paninglubana atay atopa nobel sing padringai bugi men gi nobel asi hana pabada yamna haraujrami larik asi parubadagi Zamun mana hana khanglamdaba kari no mayam amasu khanglami masida mana khanglibasi magi kokta chukhiduna magi pilingai matamgi depression adu aggression do onthoami asawba mada onthoami asigi matungdi numi nini hokrabakan oja adu mu halaktuna Zamun gi manakta lakpa kandadi Zamun oja sida wa haiduna oja aina ojana piramba larik mayam adu loina pare larik mayam adu gi marakta bugi men gi larik amasu yoromi madu parubudagi aina madu follow tawduna thabak amasu tawre masi haiduna Zamun asiba ok ama magi oja sida ulami masi bugi men gi wari du parubudagi tawribani bugi men gi wari da bugi men aduna myoy sing hatpadugum Zamun asu chamanana ok sing asibu yam tamthina halibani aduga mana hoji haliba ok asi kanagi sunate mai baba gi farm da loiba ok amani aduna yam thuna mai baba su Zamunani haiba khangkibadagi mai baba laami amadi saman kibana Zamun asibu fajana fudarami Zamun khakta fubanatana oja asibu su mai baba na machin thiduna somna aigi sa asibu larik tambigadra hairaga masigumba fattabasi ona tabiriba oire masidagi di hanagum Zamun gi baba na Zamun bu room amada thonglonsen duna thamkirami Zamun asi hojik pakhang masa pharabani adubu nongman numit amadadi ikhang khangoduna Zamun bu fajan duna thamliba room asi gi thong masana hangtokjarami thong hangtorapasi ubada Zamun mapana tholaktuna yenglubadadi mai baba kanagumana hatoktuna taraga lerami mai baba gi asiba haksang sigi hek manakta marks upsamna mi emasu famduna leramlibani matangsta marksman asina Zamun da wa hairaktuna Zamun nang aibu kigano nangsu aigumani aikhoini amatani samani masi haiduna marksman Zamun gi baba hat ki khulai adu Zamun da piduna mai baba si amu thomtalo haibadigi taduna leriba mai baba hanna amuka yoda sina paiduna thomtalami magi penda bapumba mai baba gi haksang asida loina phudomi tasingmadi mai baba halamliba marksman asi atai kana sunate ojanu paduni marksman Zamun da wa hairaktuna nang asi ngasi haiba numin asidagi free oirabani Zamun nana tawningba tawro chaningba chalo asumna numit asidagi Zamun kok sakpa psychopath ama oikibani adubu matamgi matungina Zamun amuka ahongma kaya ama laami haibadi mana tamna chawrok mapung pharabakan myoising wari sanaba magi friendsing lerakpa thabak torokpa sidagi magi manungda leiriba sawo fattaba mayamadu tamna mu kaukirami masidagi di Zamun pura normal oiba ngamlabakan atopa khulsingda chatuna thabak thirami mana thabak pamlibagi maram magi pilingai matamgi pasingi thawdok adudagi labna leinabani aduna Zamun yam kana thabak thirakpana Ujwalla hoigi khulasida thabak ama phangbadagi TV reporter amagum thabak tawba hokirami Zamun amasigi khulasida khanduna lakhibagi maram khulasi zero crime rate oiba ngasi fawba crime amata thokiba leitabna magi oinadi yamna peace oina leiba phanglagani khanduna lakhiba oirami asumna mana mafam asida laklabakan normal myoy amagum hingba horami numit kyani haukhroba matung nongmadi asumna thoglo haina tamlammi haibadi mana thabak tawriba magi thabak mafamgi boss na maonda yam thina chaibirami magi asoiba somta leitana yam thina boss oire haina yam thina chaibirami asi matungdi Zamun magi thabak loirabakan magi yumda mu halakpa matamdadi lambida asokan haiba nupadu magi pilibe masa nupa amaga lakpa urami aduna lambida makoi thengnarabanina Zamun namadi asokan wari toromi asumna wari tawduna leiringai asokan gi apikba macha hanna wari tawribasda disturb torami masi toropasi ubada asokan saurokpadagi angang asi phuduna ahallani wari tawriba oirabadi marakta karigi thachalagibano tumina leyo tawribasi Zamun gi mamangna tawbana magi thainagi magi babana mauna tawkhibadu amuning singlami thainagi matamda magi babana asumna mauna su chebi khibani aduna Zamun magi yumda halaklabakan asokana machanupada haikhiba wahi sing adudagi magi haukiba wari sing adu loina ningsinglakpadagi Zamun mana fathaduna kauthokhtuna thamluraba magi manungi psychopath adu amuk saphonglami asigi matungdi numit asigi numidang boragi marks ama upsanduna asokan adu lambida laten paiduna mathanta lakpada yam tamthina hatokpirami Zamun magi ahanba murder asi tobu matamda masada yamna nungaijaba satisfaction amadi faujrami mi hatpagi nungaibasi phangmadagi Zamun atopa ani suba myoy ama mu hatkiba oirami ngasaidagi akhoina uriba mayam Zamun gi wari si Zamun masamangna police amadi Ujwalla da liribani wari pumba taraba matung Ujwalla samuda wa hairaktuna sar Zamun liriba wari asida asoiba ma yaure mana haidokta wari ma yaure khullasida chathariba mihad asi ma khaktana chathakiba nati atopa myoy amasu maga puna thabak tominari asumna Ujwalla na yam thajadaba wa hairapasidadi sambu amadi atay atopa policing yam gangnarami sambu Ujwalla nangna adumna hairibadu kari karamadagi hairibano Ujwalla sarta sengmadi Zamun hariba killer sidi right handed ni aduga nahan aibu hanaba toromkiba marksman aduna left handed ni matangsta Ujwalla namadi policing karigumba paw ama muktarami pawdari khullasigi jaga amada kanagumba myoy mana karigumba khara iduna thanamle haina khunja sina tamlakpadagi police Ujwalla namadi khunja
ꯃꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯃꯩꯕꯨꯟ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯊꯅꯝꯈꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯝꯂꯤꯕꯁꯤ ꯖꯥꯃꯨꯟꯕꯨ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯊꯥꯔꯝꯂꯤꯕꯅꯤ ꯃꯁꯤ ꯎꯔꯨꯕꯗ ꯎꯖꯋꯥꯂꯟ ꯖꯥꯃꯨꯟꯒꯤ ꯀꯥꯡꯕꯨ ꯀꯤꯂꯔꯁꯤ ꯑꯃꯨꯛ ꯐꯥꯔꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯎꯖꯋꯥꯂꯟ ꯁꯝꯕꯨꯗ ꯋꯥ ꯍꯥꯏꯗꯨꯅ ꯁꯥꯔ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯂꯣꯏꯅ ꯇꯝꯕꯤꯈ꯭ꯔꯣ ꯃꯔꯝꯗꯤ ꯖꯥꯃꯨꯟꯒꯤ ꯄꯥꯔꯠꯅꯔ ꯀꯤꯂꯔ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯤ ꯍꯥꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯅ ꯌꯨꯝ ꯑꯃ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯈꯤꯕꯗꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯌꯨꯝ ꯑꯃꯕꯨ ꯁꯦꯂꯦꯛ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯨꯅꯕ ꯊꯥꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯤꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯁꯦꯂꯦꯛ ꯇꯧꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯖꯣꯃꯨꯟꯒꯤ ꯄꯥꯔꯠꯅꯔ ꯃꯤꯍꯥꯠꯄꯗꯨ ꯂꯥꯛꯑꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯅ ꯀꯤꯂꯔ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯝꯕꯨ ꯃꯥꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯒ ꯂꯥꯛꯇꯨꯅ ꯀꯤꯂꯔꯁꯤꯕꯨ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯝꯕꯨꯅ ꯍꯦꯛꯇ ꯀꯤꯂꯔꯁꯤ ꯐꯥꯕ ꯉꯝꯂꯝꯗꯦ ꯀꯤꯂꯔꯁꯤꯁꯨ ꯅꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯕꯗ ꯁꯝꯕꯨꯒ ꯀꯤꯂꯔꯁꯤꯒ ꯌꯥꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯀꯟꯅ ꯐꯨꯅꯔꯛꯄꯗꯒꯤ ꯁꯝꯕꯨ ꯀꯤꯂꯔꯁꯤꯒꯤ ꯎꯞꯁꯜꯂꯤꯕ ꯃꯥꯛꯁ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯝ ꯉꯛꯅ ꯖꯥꯃꯨꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗꯗꯤ ꯁꯝꯕꯨ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡ ꯌꯥꯝ ꯉꯛꯅꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯖꯥꯃꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯑꯃ ꯂꯩꯔꯝꯃꯤ ꯖꯥꯃꯨꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯈꯤꯕꯗꯗꯤ ꯃꯥ ꯈꯛꯇꯅꯤ ꯍꯥꯏꯅ ꯂꯤꯈꯤꯕꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯀꯤꯂꯔꯁꯤ ꯖꯥꯃꯨꯟ ꯅꯠꯇꯦ ꯖꯥꯃꯨꯟꯒꯤ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯖꯥꯃꯨꯟꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗ ꯃꯥꯏ ꯃꯃꯥ ꯕꯕꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯑꯁꯤ ꯃꯥ ꯈꯛꯇꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯑꯔꯥꯟꯕ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯖꯟꯈꯤꯕ ꯋꯥꯔꯤꯅꯤ ꯃꯥꯒꯤ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯈꯤꯕꯗꯨꯁꯨ ꯃꯈꯣꯏ ꯐꯥꯏꯕꯣꯛ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯁꯤꯗ ꯑꯣꯏꯔꯝꯃꯤ ꯖꯥꯃꯨꯟ ꯈꯛꯇꯗ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯁꯥꯏꯀꯣꯄꯦꯠ ꯑꯃ ꯑꯣꯟꯊꯣꯛꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯖꯥꯃꯨꯟꯒꯤ ꯐꯥꯏꯕꯣꯛ ꯑꯁꯤꯅ ꯂꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯁꯥꯏꯀꯣ ꯀꯤꯂꯔ ꯃꯆꯤन ꯃꯅꯥꯎ ꯄꯨꯂꯤꯁꯅ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡꯒꯤ ꯀꯦꯁ ꯁꯣꯜꯚ ꯑꯣꯏꯔꯕꯗ ꯑꯣꯐꯤꯁꯥꯔ ꯁꯝꯕꯨ ꯎꯖꯋꯥꯂꯟꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯗꯨꯅ ꯊꯦꯡꯛ ꯌꯨ ꯎꯖꯋꯥꯂꯟ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯀꯦꯁ ꯁꯣꯜꯚ ꯇꯧꯕ ꯉꯝꯂꯝꯂꯣꯏ ꯃꯁꯤ ꯇꯥꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯟꯅ ꯎꯖꯋꯥꯂꯟꯕꯨ ꯐꯠꯇꯕ ꯑꯣꯏꯅ ꯈꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯎꯖꯋꯥꯂꯟꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯗꯨꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯄꯤꯕꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯤ ꯎꯖꯋꯥꯂꯟ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯕꯕꯥ ꯅꯤꯡꯊꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯌꯦꯡꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤꯕꯗꯨꯒꯤ ꯐꯣꯇꯣ ꯌꯦꯡꯖꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝ ꯃꯤꯁ ꯇꯧꯖꯔꯝꯃꯤ ꯐꯤꯂꯝꯒꯤ ꯏꯟꯗꯤꯡꯁꯤꯡꯗ ꯐꯠꯈꯤꯗ꯭ꯔꯕ ꯖꯣꯃꯨꯟꯒꯤ ꯑꯣꯖꯥ ꯑꯗꯨ ꯎꯠꯂꯛꯑꯝꯃꯤ ꯃꯥꯒꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯖꯣꯃꯨꯟ ꯍꯣꯏ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯄꯅ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯑꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯗꯤꯇꯦꯛꯇꯤꯚ ꯎꯖꯋꯥꯂꯟ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯤ ꯇ꯭ꯔꯨ ꯁꯁꯄꯦꯟꯁ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯁꯨ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯑꯃꯒ ꯄꯨꯜꯂꯒ ꯍꯧꯕꯗꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯔ ꯃꯌꯥꯝꯗ ꯁꯝꯕꯨ ꯎꯖꯋꯥꯂꯟ ꯃꯥꯒꯤ ꯕꯕꯥ ꯑꯃꯗꯤ ꯀꯨꯔꯗꯟꯗ ꯆꯤꯡꯅꯍꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯇꯣꯞꯄ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯣꯏꯔꯝꯈꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯉꯥꯎꯍꯟꯕ ꯀꯅꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯍꯟꯗꯕꯁꯤ ꯃꯂꯌꯥꯂꯝ ꯐꯤꯂꯝ ꯈꯛꯇꯗ ꯎꯕ ꯐꯪꯍꯜꯂꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯈꯤꯗꯕ ꯍꯥꯏꯔꯒꯅ ꯎꯖꯋꯥꯂꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯃꯥꯡꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯐꯤꯂꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯄꯜꯂꯝꯗꯦ ꯃꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯤꯁꯇꯔꯤ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯊꯪꯁꯨ ꯃꯁꯤꯒꯨꯝꯂꯕ ꯃꯤꯁꯇꯔꯤ ꯁꯁꯄꯦꯟꯁ ꯊ꯭ꯔꯤꯂꯔꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ